Arambai News Guwahati Mithilongi Pau Tabiruba Singbu Ihan Handu Maktada Chingangbam Susitrani na Kurumjari. Husingasigi Samlapa Mariba Pau Sing Lowirase. Asamgi Raya Sabagi Mikhal Naksilakpaga Loinana Lushilakpagi Tanza Yaurakle. Ruling amasung opposition gi marakta kanna yengshinnaringai tanja asida CM Himanta Biswa Sarmana ngasi Rohagi MLA adusu Congress MLA Sasikanta Das ki mayumda chatuna MLA asiga unakhi. CM Himanta Biswa Sarma bu yamnamak iyazaba amadi phongnasu saugatpa Congress MLA asina Himanta Biswa Sarma di anouba Assamgi lachit bor phukani. CM gi wahai khudimak bedagi wangaktani mahakna haiba adumak ehakna tagani haina Congress MLA asina hairakhi. Nagalamromda CM Himanta Biswa Sarmana Congress MLA kayana BJP bu nungshi. MLA Sasikanta Dasu BJP da vote pigani amadi sit animak BJP alliance na phangani haina ngasi lauthokre. Ngasi Congress amadi opposition gi meroiba Raya Sabagam mari leinana phamkhiba mifamda Titabor gi Congress MLA Bhaskar Barua mifamda lakhidre. Mahaksu BJP ga yamnamak naksinaribra haibagi wafam Congress na kanna chingnarakle. Pibam asida Congress ki hanagi State President Ripun Borabu AIUDF yauna opposition gi yanaba mirep oina putokpagi tangdangba wafam leijarabasu Congress ki pibam hena losilakle. Congress ki member sing phawba tasin khomjinduna thambangamdaba asina mikhal gi mangoina Congress maithigani haibagi ingit ama pirakle. Masidani Congress MLA Rekibudin Ahmed yauna luchingba kayana pendabaga loinana Ripun Borabu soidana puthokani. CM na Congress MLA gi yumda chatpasi yamnamak phajadaba BJP gi thongni haidakribasi. Handak kharani mamang Guwahati gi lambi lamjawda micham amabu police na phukiba adugi wahodagi police ama suspend tawkhre adubu thogdoga sida chenaba atei police constable ahum mari gi mathaktadi action laukhatte hairakle. Panbayai loina bi amadi pikliba machaga loina na bike ta lakjaba miyoi amagi mathakta maram chadana traffic police na khut tharakpadagi angang yauna mamasu bike tagi onthagi. Asumna Guwahati gi Paltan Bazar gi traffic police na kahenba thong kaya lambi lamjawda chathadona lakli. Ngase Nongchup Laihau Ching Bhuban Mandir da Padma Shri Saugaijam Retired Director JNMDA Imphal RK Gopal Sana Super Director Irrigation Assam Nilamani Sadhu Oinam Krishna Kumar KH Krishna Mohan Thokchom Thawan Amadi Rajmani Haurongbam General Secretary UNSC Mayam Punna Ining Thokleisemba Sana Jawbana Inglisingani Nipanda Yunglamba Maharaj Buddha Chandra Ningsing Potha Sanglengi Foundation Stone Amuk Semjin Sajinbagi Khongjang Changsin Bahawkre. Lakhipur Khuman Club Lakhipur Nasin Langduna Chahi Asigi Yauksang Sport and Literary Meet Ngarangdagi Hawkre. Mairaka tuna hogdopagi thoramda Lakhipurgi MLA Kausik Rai amadi akhanaba miyoi kyana saruk yakhe. Sports meet asi lakliba March 12 fawba habadi numit mari ni chupna chathagadabane. Thoramasida ahal singi amadi naharol singi oiba lamjen extempore speech amadi literary meet na chingba thorom kyasu pangthokani haina General Secretary E Dijendra Singh na thadorokpa chirol amana phongdorakle. Marputrani Thoi Suba Apokpa Marup Haunasangi Lamda Thabung Mifam March ki Taranipan Amadi Taramapan Hozai Matikhola Gotrada Ahal Tarani Thoigi Luching Ahal Nauria Amusnana Ichu Firal Chinkatuna Hautokre. Mitei Leibag Assam Meghalaya Amadi Tripurana Chingba Lamdam Kayadagi Lakiba Miyoi Khudingmakpu Senjam Amarjitna Taramna Okay. Naurem Ningtam Sanana Yakairol Isai Sakhi Amadi Laishram Amutombina Mitei Yelhomaya ki Maramda Wangangki. Ningtho Khongjam Chauba Thokchom Kubir Salam Ibotombi Mitei Lepaktagi. Aduga Jagiro Tagi Kesi Mangang Meghalaya Dagi K Niren Amadi Assam Dagi Potsangbam Rajendra Laishram Piral Bijoy Amadi Sanatombana Chingba Myoisingna Wangangki. Bombay High Court ki Senior Advocate Sorokhaibam Tarun Kumar Amadi Thokchom Simon Retired Judge Manipurna Hariba Lining Miphamlena Sida Mithunglen Singh Oina Saruk Yakhi. Aroibada Jingakham Khumlaimagi Sanglu Mitei Leibak Amadi Laishram Khun Jaribongi Naurem Ningtambagi Sanglupna Isai Nongmai Thogol Todana Mipham Loishin Ki.
Manipur anouba lengak sembagi matangda kharani mamangdagi hauna charang naramba amadi khoirang naramba punamak tasin khomjilaga hanagi CM Nongthombam Biren Singhbu BJP legislative leader oina khankibaga loinana anirak subo oina Manipur gi chief minister oiragane haukiba taranithoi suba assembly mikhalda puari oina BJP na seat kunthranithoi phangduna absolute majority phangbangamki adubo chief minister khanbagi matangdadi lamba ani ahum chongthorakpadagi chetnaba kya thorakhi ngarang caretaker CM N Biren amadi senior BJP luchingba TH Bishajit khudakta Delhi da kaushilakibata natana karigumba makhoi ani asige manungda yanaba ama purakpa ngamdaba thoklabadi ahum suba option oina hanigi speaker Y Khemchan basu kaushilakhi amadi madudana CM khanbagi tangdangba warep lawramba yai hainarambane Panbayai Mamangda N Biren TH Bishwajit amadi Govindas Konthojam loinana State President Sarda Devi Delhi da Kokshan Kibado CM Khanbaga Mari Linaramgani amadi Maduda Laikhayama Tabang Ngamdaba Oiramgani Haina Kanna Ngangnarakibane Union Finance Minister Nirmala Sitharaman amadi Union Minister Kiren Rijiju BJP Central Observer oinangase Imphal da thunglakhe Makoy aniga loinana atei party luchingba amadi MP Leisemba Sanajawbasu thunglakhe Manipur thunglaraba matung Imphal gi Thambal Sanglen Nithyabai Chuthekta BJP luchingba singa chikna phaminaraba matung N Birenbo State BJP Legislative Leader amadi Anoba Chief Minister oina Nirmala Sitharamanna lauthokhe Ningsing bayai chahi taramanga lisang sit na pan kiba okramibo bina luchingba Congress lengak inthuram laga N Biren na mamangi chahi manga mapung phana ahan boina Manipura BJP na luchingba lengak ama panki Defense ta lairamlaba football sanaroi amadi journalist oiramlaba chahi humphuma suraba N Birena handaki Manipur mikhal luchingki adubu Manipur gi CM festi laukhokhide N Biren na mahaki haingang kendrada Congress Birep T Sarat Chandra dagi vote lising tarani panga chani humbudrama thoi hena phangduna mai paklakhi N Biren na record oina haingang kendra dagi mangarak MLA oibangamki Union Minister Nirmala Sitharaman na BJP gi mathakta thazaba amadi sagot pibagidamak Manipur miyamda thagatpasu phongdorakhibaga loinana BJP lenga ki makhada miyamna afaba lengak ama phangba ngamgani hainasu achetpa thazaba piramkhe Ngasi ayuk Social Youth Volunteers Academy Charangpat Lakshmi Bazar da chahi khudingi pangthoktuna lakpa yausang sports meet inglisingani kunithoi hogdokpagi thoram ama Charangpat Maklang Mamang Lekaigi Umanglai Ibudo Chingu Arongning Thogi Senglaba Laibungdagi Maira Loroduna Academy asigi advisory member Assistant Professor Kangabam Sadanandana Luchingduna Lamdamasigi Naharol Singh Mau Mayam Amadi volunteer Mayam Amasaruk Yaraduna Sanglaba Maira Rally ama chatkre Haukiba March Tarateret Ghari Awang Lekai Imphal West Laiba Dr. Haubizam Gitazen Meitegi Yumda Thonawzam Ngauba Singh na chairman oiduna Netaji Subhash Chandra Bose ki chahi chamaga kunmanga suba birth anniversary celebration committee Manipur gi oina state committee ama semkhre Committee adu the advisor oina Konjengbam Bidhu Singh amadi Thokchom Surja Boro Singh President oina Thonawzam Ngauba Vice President Singh oina Mayengbam Amutombi Nongmaithem Ramchandra amadi Chabungbam Prem Chandra General Secretary oina Dr. Haubizam Gitazen Maithei Treasurer cum Media Coordinator oina Dr. Yendrembam Kiren Singh amadi Assistant Secretary oina Muhammad Sadambu Khanki Numidasiga Mrilina Laklibe April Taramari Moirangda Subhash Chandra Bose amadi Indian National Army gi Lanmi Singbu Ikai Khumnaba Utkani su haire Chahi Kunmathoi ta Suribi Manipur gi Nupiama South Delhi gi Safdarjung Enclave area da rape tawkre Nupi asina police ta case file torokpadagi maki co-worker Sanjay bu police na phajinkre Thokdok asi haukiba March 13 ki ahing nongyai matung pung ama makhai muk tabada washroom dagi thorakpada thokibani haire Haukiba March 18 Jiri Development Organization gi conference hall da paugi mifam ama pangthoktuna Babukhal gi Chingoibung Development Committee gi president Moirangthem Hari Kumar na haikibada
मोटोखोंग अमदी अकोइबदा लैरिबा ट्राइब्सिंग चौराकना नुपा नुपी पुन्ना चाममुक लाक्तुना चिंगोइबुंगदा खुंदारिबसिंगदा युम ताबा यारोय नखोय ngasi अहिंग असिना अरोइबने मफम असि थादोक्तुना चटख्रो हाइबना चिंगबा वाहि वता क्या nganglमलदुना फगलांग थुगाइबा फिरोल सेगाइ तुगाइबा अमदी चाखुमदा इसिंग हेजिनबबु यानिंगदे हाइना पाउमिसिंगदा फोंदोरखे नाखलमरोमदा पाउमिसिंगना चंगलुबदा खुंजासिंगना हिरमसिगी मतंगदा चेतनबा लैरिबसि मतम कुइरखले जिरिबाम अमदी तमेंगलोंग डिस्ट्रिक्ट अनिगी लमगी चेतनबा लैबना लैताफम खंगदे हाइरखे फतनुंगदा थोक्लबदी कनाना थौदांग पुगनी मरि लेनबसिंगना थुबदा वारोइशन पुरकनबा खुंजासिंगी माइकेदगी अपील तौरखले यामनमक चेक्सिनिंगाई ओइबा पाव अमा ओइना कोविड की मरी सुबा वेब इंडिया दा थुंगलरगनी हाइबगी ममी अमा उबा फंगलकपदगी सेंटरना स्टेट अमदी यूनियन टेरिटरी सिंगदा कोविड लाइचदसिदगी ngak थोकनबगीदमक महौसागी लालोंग मंगा दुबो ngakna चटननबा नहोनना हाइरक्रे लालोंग मंगा दुदी टेस्ट ट्रैक ट्रीट वैक्सीनेशन अमदी कोविड एप्रोप्रिएट बिहेवियर सिंग यंगसिनबने पनबा याई चाइना यावना मालेमगी लेबा कयादा कोविड की अनोबा केस हेंगलकपदगी इंडिया सु चेक्सिनदबा यारक्ट्री इंग्लिसिंगनी कुनिथोयगी जनवरी अरोइबदगी हौरगा अहानबोइना मालेमदा कोविड केस वांखलकले हौकिबा मार्च 15 दा फोंकिबा WHO गी रिपोर्ट अमगी मतुंगिना मालेमगी कोविड केस की टेली असि चादा निपान हेंगलकले हाइरे पनबा याई हौकिबा पुंग कुनमरी असिदा इंडिया दा कोविड की अनोबा पॉजिटिव केस पुन्ना 1938 फंकी मियोई 138 कोविड नमरम ओइदुना लैखिदे The Kashmir Files की डायरेक्टर ना फिल्म असी फोंगना ओपन ओइना मियाम दा उत्पगी दमग हरियाणा की सीएम मनोहर लाल खट्टर की मथक्ता वार्निंग पिरखरे पनबा याई फिल्म असी न्यूजीलैंड दी उत्पथिंखरे मरमदी सेंसर बोर्ड ना फिल्म असी की क्लासिफिकेशन हाना रिव्यू तौखिगनी हाइरे पनबा याई चही 13 मथकी मियोइसिंगी ओइना फिल्म असी येंगनबगी ममांगददी अयाबा पिरुरबने अदुबो लेबा असिगी मुस्लिम कम्युनिटी की मियोइसिंगना फिल्म असिगी मतंगदा चिंगनबा फोंदोकनरखिबगा लोइनना मसिना एंटी मुस्लिम सेंटिमेंट वांखटहलगनी हाइना हाइरक्पदगी क्लासिफिकेशन रिव्यू की वाफम असी लाखिबने नुंगाइतबा पाव अमा ओइना हंदक्ता लान चाहतलबा यूक्रेन दा लैखिद्रबा कर्नाटकादगी मेडिकल महैरोय नवीन एस ज्ञान गौरागी इमुंगी मियोइसिंगना मचानुपागी हक्चांग असी स्टेट असिदा लरिबा मेडिकल कॉलेज अमदा कथोकलगनी हाइबगी वारेप लौखरे कर्नाटका की सीएम बासवराज बोमाइना नवीन की हक्चांग हयेंग हाइबदी मार्च 12 निंगथौकाबा नुमित बेंगलुरु एयरपोर्ट थुंगलरगदबने माकी अरोइबा मथौ मंगम पांगथोकलबा मतुंग इमुंग असिना माकी हक्चांग असी एसएस मेडिकल कॉलेज देवरांगिरी दा डोनेट तौरगनी हाइनसु लाउथोरखी जापान की ओकिनावा आइलैंड चही 100 मथकी मियोई 150 हेना हिंगले जापान की ख्वाइदगी खाथंग सरुक लेब इथरसी मालेमदा ख्वाइदगी हक्चांग फबा मफम अमनी लमनी हाइना खंगनरी पनबा याई इंग्लिसिंग अनि अनीदा इथरसीदा मियोई लाख अमगी मनुंगदा चही 100 हेनबा मियोई चादा 53.8 लैरी मसी मालेमदा ख्वाइदगी वांगबा रेशियोने ओकिनावादा थमोइगी अनाबा स्ट्रोक अमदी कैंसर नाबगी चांगसु यामनमक नेमी हाइरी चांगचत मखोगी पुंसीगी चादा 38 लैना अमसुंग सोइनाइबे याउदना नुंगाइना हिंगिसु हाइरी मखोइना कुइना पुंसी सांगना हिंगलिबा सिगी मरोइबा मरम सिंगदे अखनबा चिंजाक चाबा स्ट्रेस लौदबा लाइफस्टाइल अमगा नुंगसिनबा याहोंगना हौगतपा मनामसिंग यामना चाबा असिनी अदुबो सांगासु मखोइ चादबति नते तौबतबो अखनबा थोरम खरा खक्तदा चाय हाइरे सेल थुंगी अवाबना चाहतलबा युमलोनरीबा लेबाक श्रीलंका की नुंगाइतबा वारी अमा ओइना मपानदगी प्रिंटिंग पेपर पुसिलकनबगी सेल लेइतबदगी प्रिंटिंग पेपर लेइतबना लेबासिगी वेस्टर्न प्रोविंस ता स्कूल महिरोई मिलियन कयागी एग्जामिनेशन कोलंबो लेंगाकना कैंसिल तौखरे इंग्लिश अमगा 1994 निंगतंबा फंख्रबगी मतुंग हौजिक फावबगी ओइना लेबागासिना ख्वाइदगी तमथिरबा सेल थुंगी अवाबा मायुकनरिबा मरमना इननबगी चेलेरक्तबदगी हयेंग निंगथौकाबा नुमित्तगी हौगदरिबा क्लास 9 10 अमदी 11 गी टर्म टेस्टिंग मतम कक्तना एजुकेशन ऑथोरिटी ना यैथोकनबगी वारेप लौरखिबने
Russia gi machin chatpa lalonba amadi political elite group amana Putin bu hu pijaduna hatnanabagi logtunari hairi. Group asigi pandamdi Putin bu yariba makai thuna pham asidagi lokthokpani su hairi. Panbayai Putin gi mahut silhaugadaba Federal Security Service ki Director Alexander Bortnikov Putin gi michangda lairaktre. Ukraine miyamgi wakhalon amadi Ukraine army gi capacity gi matangda kupna tiget pagi thaudang Bortnikov amadi maki department asina lauribane adubo director asigi aranba calculation namaram oraga maki position hantarakhi asumna phibam asidagi Bortnikov amadi atay Russian elite kharana Putin bu power dagi lokthoknaba honarakibani hairi Russia na landarakpa sida hauzik phawda Ukraine da angang chamaga taratruk hena laikhidre. Ngasi Russia na Mariupol da refugee chamri muglaiba school amada multiple year raid tawke. Russia na ngasi su amuka hana hypersonic missile na landakhe. Kiev sahar da hauzik phawda miyoi chamaga kunipan sikre. Masigi manungda angang mari yaure. Aduga chamapan ga tarani thoisu asogapan nangke. Adubu Russia gi akan balanjang asisa ngasisu Cape Sahar Maril Khana adumak leple ngasidi dukan sing hangdokna ki lambi da miyoi kyasu thokna rakhi amadi gari kyasu chena rakhi chana thakna bagi awatpa mayok najarabasu sarasida mayamadi ising watana bagi kanna honari Ukraine na humanitarian corridor taret ngasi hangdokhi adubu Russia gi lanjang asida khangba wasiluklaba President Zelensky na ngasi su santi gi wari sananabagi damak Russia da amukasu haizarakre aroibada ngasi gi tentak pa maroiba pau khara Arunachal Pradesh ki Namdafa National Park da Security Force na NASN KYA gi camp amathugai kre Army amdi Arunachal Police na puna changshin ki ba operation asida kusu khulai kaya amasu phagat pangam ke Hauki bathang numit Nagaland na puwari ama semkre National E-Vidhan Application Program thabogoi na paikhatladuna mapung phana paperless oiba ahanba lebagasigi State Assembly Nagaland Assembly na oikre Hauzik chathariba budget session asida member humpugi table khudingmakta tablet natraga e-book amamam attached tawke Doleshwar Agartala da Bamutia Gazaria gi khulgi nahawariba Manipuri artist singna Yaoshang Holy Festival gamar iroinana ngasi Holy gi jagoi segi thoram pangthokhe Mama mapana hinglingai gi matamdadi machanupana makhoi gi maral mathumda right amata leite haina ngasi Bombay High Court na haikre Ngarang Kerala gi Malapuram da football sananaba yengnanabagi damak semba temporary gallery ama khanghogduna ningkharakpadagi miyoi chani hena asogapan nangkre manga gi phibam yamnamak luna leire North Korea na amukasu rocket launcher kapkre hokiba January dasu test fair tawkrabagi matung amuk test tawkhiba sina malemda mipainaba ama pokhalakle Karigumba nuclear gi wari sanaba sina yanaba thoklabadi Iran da lariba nuclear project singda Russia na saruk yabada sanction thamloi haina US na hairakre Pope Francis na Ukrainian singna maroina angang singna layeng liba Rome gi hospital singda chatuna yengsinkre amadi Norway da pangthokiba Norwegian army gi NATO training amada US Marine Corps aircraft ama kaibadagi American landmi mari laikidre Ngasigi oina di Arambai News Guwahati da Maithilongi pau sandokchaba matang solution jabaga loinana tabiriba singbo amkasu hanna kurumjari